Hausipham ki maru repauda IFCD Minister na Chairman oiba committee ama semduna isaw ki thabak paikhataba masi phom ki cabinet mifam na ware blokre amadi mamang ki government na ngahang haki yana ba pangtok tok silambadagi khusem isaw simayok na bani haina Deputy Chief Minister Jumnam Joy Kumar na pangdokre Kurunjare ISTB Manipuri Pau Miang Tabiri Singh Bataram Noksari Hauji Pau Sandona Pizari Hauji Imphal ki mafam singi awaba mayok nariba sigi matangda ngasi cabinet mifam phamduna khanakre Je Minister Nongthomam Birena chair logduna pangthokiba mifam aduda IFCD Minister na Chairman oiba committee ama semduna isawasagi ngakthokna ba amadi tungkoina chanaga daba thausilama ngakthokna ba yanakre Mapung oina Imphal West area da head isawgi awaba mayok nariba asigi marik chumba report ama DC Imphal West da governmental line khalakna ba khangan khibaga lunena report adu ki matung ina khudakeba mateng pangna basu mifam aduna yanaki isawasigi yenglaga main flood control room amasu IFCD gi khuya thongda ngarang dagi hangdokre isawga mai na ba pausing control room asigi telephone number 24515550 natraga 245019 ta pau pirak payagani hairi Mamang ki government na ngahang ki yanaba asan bam yeng amaki thausilama semnam dabana hauji khusem gi saw simayong nabani haina Deputy Chief Minister Yunam Joy Kumar na phongdokre ngasi yu angun badagi hongna report kendragi manung channa leiba mafam singda isaw gi phibam yengsinwagi khongchat amada ofamasi phongdokhibani IFCD Minister Lepau Hafkip yauna department ki ate official singyaw bo khongchat aduna Samusang Iroi Semba Amadi Masigi Apoibada ising Tumjilaba Mapamsing Koina Satuna Yangsinki Nong Kajitang Tabaga ising Tumjiliba si Toxil Amagi Makada Sangabam Batam Oire Hiramasida government Asina Kudakuiba Amadi Tung Koina Sanakadaba Toxil Yatok Lagani Haina Deputy Chief Minister na Fondoki Anigi Sarkar Nasu Masigi Hiram Sida Kaya attention Pidaba Kagian side the Karamto side the Karamto to Torada to Sinadi Ainkamada Madunadi Kasu long term solution permanent solution will be Yaroi Aduna Koigi Leva Anova Koi Sarkasin Lakpedi Nasagi Haiba Ujukudi short term measure Kolo Yaba Lugani Adugi Matunda Nasagi long term winner Karai the Karitorga Kamai to the gate Kotage have the Madu Koi President Kupna Kanaga Manipugi Perinial Long Tarpa Kuding Koi Swide than a thing of Kuding Matasu flooding to Kopase swimming problem leave say Masiko Land Koi Kanba Chapsava Koi Step Lugani IFCD Minister Lepau Haukimna Department ki Makai degi Haujek 24/7 Mikupna Homsingna Isawastagi Ngakthokna Balokapya Tabak Lokale Myanna Thoina Mipai Bidanaba appeal Toki Immediate precaution wana Akoigi technical egi engineer chief engineer Sumasa Yauri Akoi Mayam Tana Kanda Kadai the Kari the Kalege Wabu Egedra Ade Karibu Egedra Adugi Taurangdi Kana Tauri Adon Mayamna Mipaiba panic Oiba situation Makti Tawiganu Akoi Sarkar Lady Tawayaba 24/7 Koi Prazagina Makta Lady I say Simadi Kawiganu Akoi na Tawayaba Tawgani Mayam Awana Tadana Bakana Honagani say Kasangtang Kendragi what Kayamarum su Ishawgi Awaba Mayok Nare Mahi Tampam Sangyang na yung kaya ising na tumle Nasi Kendra Sigibhir Oiriba Health Minister L. Jent Kumar na Koina Satuna Yang Sinkre Mayung Makai Tumjang Kraba Ibung Sing Club Amadi Community Hall Sinda Relief Game Hang Tuna Lady Kudaki na Minister na Masagi Makai Degi Jeng Hawaii Hidak Langtang Singwigan Tokuna Mateng Pangkre Isa Wastagi Ngaktok na ba Kudaki ba Tabak Lakot Pagalo na Tung Koigata ba Toksil Amasu Cabinet Putokuna Kanaragani Haina Health Minister L. Jent Kumar na Fongdoki Magadi Sigi Awaba say see young the toy drink and do Hogi boy Adugini have a tea we Matang Lakado Makil Manga City, Mam Plub Tokiraga, Washin Marine, Simong Dana, Okogi, Singdopa, Deluina, Washinda, Drenok, Togudo, Makilgi, Jagazagari, Tori, Makilgi, Drain Singchen, Masi, Mong Dana, Ambakong Dana, Singdopa, and Habi program, Duma, we may am Punatomasi, and Habituma Togri. Nini
लेप्टना नोंग चुरकपदगी तमेंगलोंग डिस्ट्रिक्ट ससु मौसागी पुंसिदा चाउन अपनबा ओइरे डिस्ट्रिक्ट असगी मरुएबा लंबी सिंग चिंगनिंग खाइबा अमसुंग लेखोम लेनांग चंथरकपदगी सथोक ससिनदा चाउन खुदोंग चादबा मायोंगनरे कोटलेन अमसुंग टी लाइजांगनि मरकता चिंगनिंग खाइरे इजै अमसुंग बाराक ट्वेल्व गी इमाई हेंगले नोनेगी लोफम क्या इसिंगना थुमजनख्रे हाइरी लंगथबाल केंद्र की मनु चंबा नावरेम लेकाय अमुजाव लेरक्तसु इसिंगना थुमजनखिबदगी चथोक ससिनदा खुदोंग चादबा मायोंगनरे केंद्र सिगी मिनिस्टर ओइरबसु मियामगी ओइबा मपी मपा लेतबगा पांखक ओइरे हाइना खुंजा सिंगना पेंदबा फोंदोकनरी ngasi nong manini asida nong leptana subadagi toban khetri lekai gram panchayat ki manung singda leiriba mafam sing ising ichau gi awaba mayok nabastagi kananaba gram panchayat asigi pradhan longjam sunilna kendra sigi mla oiriba minister ts biswajit ki miyengal wenena iram nala sengbagi thabak chathakre maru oina kongba road makhadagi da dingom thong awang phawda leiriba tining khong asi phunjin bana maram ojuna gram panchayat asigi toban khetri lekai amadi masiga tainaba lekai khongman gi maning thangba saruk singda ising isok tholiba segi kan mangamnaba ngasi khong asi sengbagi thabak paikapeni haina pradhan longjam sunil na phongdokhi ising chawraga akoina palliba akoina phulliba jaga asi kangi matamda da akoina magi palliba jaga asi kadai dona ja akoina khangba ngamdaba hujikti isingi level siga akoigi mathaklomdagi chenharaga makha pangna chendagado makha pangna tongkhalakpagi maram oibana nala je phulak maram oibana hujikti makha romda phungkalaise akoi sidagi nong hek hangbaga akoigi madu photopagi tanja do akoi sojan lawjagani haiba phomsida akoi thamjari wangkhai amasung ayang paligi mafam singda ising thumjin badagi khudong chadaba mayok nariba sigi yenglaga wal united na ising center phomsing chingthokba hokre wangkhai amasung yeskol kendragi ward kyadagi chantharakpasing ayang pali nakalgi khongda taraga kongbu 12 da chithakhigadabani adubu lam khopchin makya yarakpadagi nong khajitang tabaga ising ichaugi awaba mayok nabani hairi sengdokpagi thabak aduda saruk yaramba myoy amana kendra ahumgi chutharakpa ising khong asida punna sakhigadabani adubu ising senthokpa ngamdabadagi manak nakpada laiba yumsingda ising thumjilakpani kendra ahumgi musingna tungkoina khudong chadabasi lehendanaba mieng changbiu hairi constituency ani gi ahum na painana laimani ya school wangkhai amasung akogi khetrigaw hariba ahum sigi repentism na hariba wafam si khanai biraga lifetime oiba permanent solution ma progna binamakta saisa paka drain guma mouthpiece pokta river gi mouthpiece pokta puthabi garagadi suguma se akogi solution je lifelong oiba madi prokadra na asa tawjai Government ki file sing officer amatana masagi table da nongmadagi hena thamdanaba chief secretary na khangankre chief minister nongthumbam birena administrative secretary amasung department ki makok thongba singa apunba mifam ama handak pangthokiba aduda file sing nongmadagi hena thamdanaba apamba phongdokhraba matungda chief secretary na instruction asi ngasi pikibani officer amasung staff singna office sangai na kana basu khangali employee singi attendance su biometrics da record tawragani hairi Hojipau gimrakta na tema bremtang lauzari. Osa pain relief ointment khwang naba pot sikpa tang sikpa phuna blising bada sinaba yarba lipsa gumna puthok saba oza Iridio Coaching Institute. Admission open for 5 months. CBSE Foundation calls for classes 9, 10 and 12. Date of commencement is April 2017. Timing 4:45 to 7:30 p.m. For details, please contact Office of the Iridio Coaching Institute, Kesampa Tilton Lekai behind the Yo Hotel. Contact number 8131025634. The new Jigsaw 2017 series beats your heartbeat. PCM Tutorials Kesampat Kesamlekai, a well-established tutorial classes for class 11 and 12 foundation course in physics, chemistry, biology and maths
from well-experienced and dedicated teachers. Admission open. Class commencing from 13 April 2017. Individual subject option available. For details, please contact PCM Tutorials Kesampat Kesamlikai. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break ki mutung taram na moksari makata bapawda District Health Mission Society Imphal West na sinduna ngasi asa de gi thoram pangthokre Lamphel Party laiba Indian Medical Association gi hold pangthokiba thoram aduda State Asa Nodal Officer State Health Society Manipur Dr. N Somorjit District Mission Director CMO District Health Mission Society Imphal West Dr. Aiskulla Singh District Social Welfare Officer Dr. T.A. Somendro Singh Amadi State Community Mobilizer Regional Research Center Guwahati W. Imona Singmana Ataba Mitunglen Singh Oina Saruk Yaki Thorongga Mayrena Asa Oina Thabak Toromba Lekitaba Imunungi Mioishingda Salgi Mateng Piki Renena Imphal West Ki Tongan Ba PIC Amadi CIC Singdagi Khangalakpa Khwaidagi Faba Asa Tarari Thoidasu Certificate Singba Pidana Ikai Khumnaba Uki Thorongga Mayrena Chief Guest Oina Saruk Yaki Ba Dr. N. Somorjitna Manipur ki hauji leriba haksel gilam asida asasi gi asoba thodang lei bhai ki oina asasi asibu hena fana thabak tobo ngamnaba certification tobagi thabak matam amalagle maramaduna Manipur du leriba asasi su internal amadi external yoba exam sing thanduna quality leriba thabak sing tobo ngamnaba khongthang lokhalagani haiki paisati atobo phangi paisati leiba aduga asagi di lakti na pithok tabaya yawe ada hojiti flexible lena leirabnina apoi finance department ka jutana biraga paisa ji pithok pa yai na apoi na mission director ka degi apoi gi atai kai ma'am meeting to boda resolution ke atai ka bani atuna moi gi incentive se pithok ko ke sukai da right na ini khalli Indo-Bhutan lebak ani ki dialogue ki sarok ama oina Royal Bhutanese Government ki mioi tarahum de saba mihur kangbu ama state asida ahan bo ina laktuna Kangpopi district ki KVK henbungda thunglakre National Land and Commission Service ki secretary Daso Pema Chawang Luchingba mihut kangbu adu Foundation for Environment and Economic Development Service henbung KVK Center for Orchid Gene Conservation of Eastern Himalayan Region amasung Northeast Center for Ethnomedical Research Center na taram na okay. Tharamadada India Government ke Secretary Oiramba Vijay Sivar, Fees ki President How Khalet Kipgen, Department of Science and Technology ki Director Dr. S.B. Singh, ORDC ki Director Dr. Rao Susaryaki. Tharamadada wangangaduna Dr. Sivar na Malian Gilewak singi manungda carbon footprint thadok tabasi Bhutan khaktani Manipur gi miyam nasu Bhutan gi wakhalon asi leirabadi carbon footprint thadok tabangamgani henbungda hawkhalet kipgena soktaba naidana lokhaliba thabak thoram singbu sivarna thagat pafongdoki 50% hawkhalet kipgena Bhutan gi miyo singa dubu taramna okladuna leibak ani gi marakta hena paba mari puraktuda cooperation pihaning bagya pamba thamki Bhutan ni news singbu lusulaki ba daso pema sawanga henbungi center selakholiba thabak thoram singasi Himalayan region khaktagi natana Maliam gi oina anobu wakhalun oiba thorang amani Indo-Bhutan dialogue asi political thak khakta natana ate isu siroju khana nenaduna amana amadagi experience amadi wakhalon kya tathokta sin tawunabagi khudong saba pibani KVK henbungi project sing astagi Bhutana orchid medicinal plant singba tamjaninga yamna lai haiki Film di Toxil Chana Hanaba Honabada, Pangbaya Mateng Pangnab Honagani, National and International Gimana Fanglava Film Ga, Status na Putopong Ambasi, Taganinga in Haina, Mahotki Palam Interest in a Fongdokre. Usa Cinema Hall the Pangtopa, Pony Film Production Gi, Itao Ibungo Nusibi, Filmgi, Premier Soul Pegitoramda, Mahang Fongdokibani. Taramadita Film for Manipugi Jamel, El Sur Jakarta Sarama, Filmmaker Oken Amaksam Amasung IGP Oiramba Manglem Jok Sarugyaki Film Masida Kaiku Boni Amadi Gokul Singba artist Kyana Sarugyari Razmani Kunjam Bagi Warida Ipuna direction Pibani
Parliamentary Secretary Indrajina Miyuba Haibasi Art and Culture Yaugdabaya Masigadamak Takpi Tambibo Oza Singh Masakhang Batangai Fade Sahi Amada Manipur film Marfuram Butoli Basi Hena Maguleba film Butokpa Oishanu Haiki अथुबदा करी तो वो आगे तो मैं आपने थंबीले का यूना से गया बिसु आई नंगसी तिरबीरी बस सभापति आई उजा गुरु सिंह दा थमजबगल योजना मैं आपका फिल्म तौचरी Iris Film Production ge banner makhada ngathem lakhi piyari na puthokadaba Manipuri feature film 5 ki yaifathongni thoram khurai ningom narak telaiba producer gi yumda pangthokre thoram aduda special contractor CS Manipur Senior Directors Guild Chairman Su Oriba ISTV Network ki President P. Parflo amasung John Mongsang Su Sawyaki. P. Parflo na ISTV na anauba film puthokli ba singda kudong chaba piba oina lemna advertisement amasung isai na singba film phongringeda miyam gi pungning chingchinba ngamdaba thoram sing chandokpagi kudong chaba piri masi film puthokadaba singna lobiyu haiki. Sirem Art Creation Putokadaba Manipuri Film Kurai Angawbigi Efathongi Thoram Haingang Dalaiba Ibudong Margin Kubam the Pangchokre. Film Masigi producer na Jugesori Sirem, director na Sudhir Kangzamni. Director Sudhir Kangzamna Mima Nadraba Mioishu Minungsi Khangi, Nusiba Masak Khangi, Mokwebusu, Mioiba Amagamana Leminesi Habagi Paujal Piba Film ni Haiki. Ngasi info Dimapur Lambigi Makhan Center Manakta Thau Puduna Lakpa Tanker ama Lambigi Nakal da Jungsinduna accident thokre. Accident aduda aso apandi yahodre. Atopa thodok amada Yen Masinja Purakpa Tata Dia amasu ngasi yu khongjongi Sagai Konda Pukrida Tashinduna accident thoki. Thodo aduda aso apandi yahodre. Ngarani midawaram pungmai rom tabada Infal More Lambigi Kudeng Thabidalaiba Tarani Thu Suwasam Rifles na Moredagi Infal Tolakpa Venama check Tobada Miyoi Ama WY tablet Chani Kuntraga Korana Fare. Police Tagi Fongo Pauda Fagalava Miyodigi Maming Kikaisem Kuki Jahi Kunmeri Apopa Lakidaba Pauko Hang Kuki Jorastampur District Moglem 5 Kuldagini Fagalava Miyo Emasung Kolam Singh More Police Ta Sindaragle. Hausiamuka Sahadate Babrematang Lozeri. Do you want to run this country? Become an ICE officer. Join Ujjwal ICE Academy for foundation course. Ujjwal ICE Academy formed under the guidance of star police officer and to make them realize their dreams and to run the country. The facility for providing their expert guidance of from the best instructors from Delhi. Join Ujjwal ICE Academy for foundation course. Changi papers or padigi producing at the Cham Choktarba. Tumba Chava Yaratava, Kong Hama Numaratava Singitamat, Amatanaya Paidi, Jolip Sire, Amasun, Jolip Capsule with Chang in his nephew. Unified Academy admission open. Class 11 and 12 foundation course. Subjects Physics, Chemistry, Biology and Mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakatel Bazaar, Airport Road. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Bread from Likla Bakery. Break it to Mukasatram Noxeri, Makatava Pavda. Kanglai Mine Theatre Repertory na Ministry of Culture Amadi, Sanginata Academic Santang Makada, Aigi Laidi Asanba Amadi, Nokshinaba Angankoba, Maim Ani, Masung, Tangta Tabika Pikumashing,
India Mime Theatre Kolkata da sinba Mapan Suba National Mime Festival Certificate da utkre hairi Festival sida Assam Bihar Bengal Rajasthan Delhi Maharashtra singbagi play kyasu utke Kotha khulong da asilin sitpa laini thogi sakpa lama maikum hangdokre apa ho hui mayol hui tha palupna Wata khul amasong leibak miyanga khusam naraga mitamasi hangdokpani Thoramadu da sana konungi famnaiba Thoksom Ibohal Moirang Khwai Lakpa Myanmar gi Kontong Khulgi Khulakpi amasung Mahakaloina basing ina lining gi luching basing su saruk yakhi Pantevi Handloom and Handicraft Cooperative Society Kongba Makha Chonga bi Thoksom Lekaina Handicraft Artist Singi Self Help Group Seminum gi matangda awareness program ama Andro Kharam Lekaida pangthokre Development Commissioner Handicraft Ministry of Textile gi makhada pangthokiba thoramadu da Andro Nagar Panchayat ki Councillor Salam Inawi Pantevi Handloom gi Secretary P Prembala Pottery gi National Awardee PS Khemasu Sawyakhi Jairao po festival Jingarel na nipunga suba Sam Rifles Jingarel post ka kusamaduna sajibu noma panba Jairao wagi thoram pangthokre Nakribu thoramasida Assam Rifles ke maikai degi tengbang polam kya mateng pangbibagi damak khunja singna apen phongdorakli District Mobile Medical Unit na District Health Mission Society Tamengongi Makada Outreach Health Camp ama Juluan Village Part 1 da pangthokre ke maduda mi hundram mangalayeng bagalena hidak langthak sinsulem na piki CMO Dr Jambo Gonmena miron minipi singna yamdrabada ahumlak manangnak ba health center singna checkup togodabani JSY scheme ni makada health center singda angang unrabadi lupa chartret amadi home delivery gina lupa chonga fangani haiki Hizam Irabon Memorial Public School na mahai loisang bo sendan lambida sizinanaba mapung fana tinglagani haina haukiba mas kuntarukta miyam khangna media da phongdoglabalamina Maoist Communist Party Manipurna mahai loisang asida thamlamba akanma miyang adu handoklagani hairi Standing Committee ki Coordinator Kayong Han Mangang gi cherol amana masigumba makhatana mahai loisang huran kaitel onthokpa Makal amata gi thabak torokpa tholagadi luk asina kaidonung batumina yengduna leithogloi Manipur miyam nasu mahai loisangbo senda lambi onthoktuna mairi sing aran balambi lamjing bathengarabadi lupta paw pibiu miyam khangna soidana aran badu chumthokani sel kharana natraga hiram khada mantiknaraga warishin puropagi thabak luk asina tawroi miyam khangna asumba aran badu semdongnaba luk asina angamba thakta honagani hairi Mori Bazarga 12 Wang Malekai ga Fonglariba Khuzai Lok 12 Matakta Sariba Thongi Pibam Phatabadigi Miyamna Khudong Sadaba Kya Mayok Ngare Thong asi Landuna Kolkyagi Hinabagi Lambi Oribani Masiki Matakta School Marigi Mahairoi Sinasu Lanthong Asin Tawibani Adubu Hauji Thongi Pibam Phatabana Mahairoi Sing School Kabada Khudong Thiningai Oire Mariri Nabo Authority na Atubu Matamna Thong asi Semjin Sajin Binaba Maite Council Mori gi General Secretary Nongaitem Inaungsana Puning Chinchilagli. Lenaba Department Sing Amadi Manipur Sarkar da Hariba Thongji Atubu Matamda Semjin Sajin Biduna Praja Singgi Awabasi Pohunbi Haiduna Ayakna Moregi Prajagi Mahut Sindaduna Nolokna Sarkar Amadi Mari Lenaba Department Sing da Apel Tawjari Josampurgi Ngatin Cemetery gi seta ngase yuk nupi amathori yanduna siramle Lekhidrabi nupi asigi maming Naiza Siam Apokpa Khupkhan Shwan Jayon Beng New Lanka Dagini Josampur Police na sibak sang lokotuna postmortem bidamak District Hospital gi mokta thamkre Hazura Chilakbada Mariba Pau Amhana IFCT Minister na Chairman of the Committee ama senduna isawu thaba paikhanaba asi phangkiba cabinet mifamna warep lokre Amadi Mamangi government na ngahan ki yanaba pangtok toksilambadagi khusien gi chawsi mayoknabani haina Deputy Chief Minister Yungnam Joy Kumar na phongdokre Hausigi na dia STB ne bijaba Manipuri paw matang salojare ning tabi pusing mabukana khunjari